ꯐꯤꯂꯝꯁꯤꯒꯤ ꯋꯥꯍꯩ ꯈꯤꯇꯪ ꯏꯃꯥꯗ ꯐꯥꯎꯕ ꯐꯤꯜꯗꯣ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯐꯤꯂꯝꯁꯤ ꯃꯃꯤꯡ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯌꯥꯝ ꯐꯖꯩ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯀꯣ ꯑꯗꯨꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯐꯤꯂꯝꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯅꯨꯄꯤꯕꯨꯁꯨ ꯐꯥꯎꯏ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯤꯉꯣꯟꯗꯁꯨ ꯄꯥꯎꯖꯦꯜ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯐꯤꯂꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃ꯭ꯌꯨꯖꯤꯛ ꯐꯖꯩ ꯑꯗꯒꯤ ꯗꯥꯟꯁ ꯀꯝꯄꯣꯖ ꯇꯧꯔꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕ ꯌꯥꯝꯅ ꯄꯦꯜꯂꯤ ꯅꯨꯡꯉꯥꯏ ꯄꯥꯁ ꯇꯥꯕ ꯆꯞ ꯆꯥꯏ. Thank you ꯌꯥꯝꯕ. ꯐꯤꯂꯝ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯌꯦꯡꯉꯨꯕꯁꯦ ꯑꯣ ꯃꯣꯏ ꯔꯤꯚꯤꯌꯨ ꯑꯃ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯐꯤꯂꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯒ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯎꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯥꯜꯂꯝꯃꯦ ꯑꯗꯨ ꯌꯦꯡꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯤꯝꯁꯦ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯥꯅꯤꯡꯕ ꯐꯥꯎꯕ ꯑꯗꯒꯤ ꯎꯕ ꯌꯥꯝ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯍꯜꯂꯦ ꯃꯌꯥꯝꯁꯨ ꯊꯥꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯤ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯊꯤꯟ ꯐꯥꯎꯒꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯎꯔꯁꯨ ꯍꯟꯊꯔꯣꯏ ꯍꯥꯎꯕꯅ ꯍꯦꯜꯂꯅꯤ. ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯨ ꯂꯩꯔꯦ ꯐꯥꯎꯕ ꯀꯩꯅꯣ ꯁꯤꯗ ꯔꯦꯛꯁꯟ ꯀꯔꯤ ꯀꯔꯤꯗꯣ ꯍꯥꯏꯔꯝꯃꯣ ꯅꯪꯅ ꯀꯩꯗꯧ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯋꯥꯏꯒꯤꯗ ꯂꯧꯍꯧꯒꯦ ꯇꯧꯕ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯎꯕ ꯁꯛꯇꯨꯒ ꯉꯁꯤꯒ ꯃꯥꯟꯅꯔꯝꯗꯦ ꯍꯥꯏꯕ ꯏꯊꯣꯏ ꯄꯩꯁꯥꯗꯨ ꯌꯦꯟꯅꯁꯤꯀꯣ ꯍꯣꯏ ꯀꯔꯤ ꯇꯧꯕꯅꯣ ꯅꯨꯡꯉꯥꯏꯕ ꯈꯪꯗꯕ ꯀꯗꯥꯏꯗ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯕ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯁꯤꯗꯁꯨ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯁꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯥ ꯂꯥꯛꯄꯅꯦ ꯁꯦꯀꯦꯟꯗꯔꯤꯗꯣ ꯇꯝꯖꯜꯂ ꯂꯩꯔꯛꯄ ꯇꯧꯅꯤꯡꯈ꯭ꯔꯦꯗ ꯀꯔꯤꯒꯤꯗ ꯌꯦꯡꯅꯤꯡꯉꯤꯗ ꯄꯤꯛ ꯁ꯭ꯀꯨꯜꯗ ꯇꯧꯔꯝꯅꯤꯗ ꯈꯟꯕ ꯁꯨꯃꯥꯏꯅꯒꯤꯗꯣ ꯌꯦꯡꯉꯔꯣꯏ ꯃꯔꯛꯇ ꯂꯥꯟ ꯇꯧꯋꯦꯅ ꯀꯩꯁꯨꯝꯗꯤ ꯂꯩꯕ ꯌꯥꯗꯦ ꯑꯦꯀꯥꯗꯦꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯂꯥꯟꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯂꯥꯟꯗꯤ ꯂꯣꯏꯒꯅꯤ ꯂꯨꯔꯤꯗꯤ ꯆꯈꯥꯎꯒꯤ ꯂꯥꯟꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯅ ꯆꯈꯥꯎꯒꯤ ꯂꯥꯟꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯒꯦ ꯑꯦꯀꯥꯗꯦꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁꯇꯤꯅꯦꯕ ꯑꯗꯨꯅ ꯑꯦꯀꯥꯗꯦꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯆꯪꯍꯟꯕ ꯍꯧꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯪꯉꯒꯦ ꯑꯊꯤꯡꯕ ꯄꯤꯔꯛꯑꯅꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯪꯉ Sigirina icheloy duna cheli bani aige tamoy layong da nung sigirina
ꯆꯦꯜꯂꯣꯏꯗꯨꯅ ꯆꯦꯜꯂꯤꯕꯅꯤ ꯑꯩꯒꯤ ꯆꯪꯉꯒ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏꯒꯤ ꯌꯦꯡꯕꯗ ꯐꯥꯎꯕ ꯐꯤꯂꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯇꯣꯞꯄ ꯐꯤꯂꯝꯒ ꯃꯥꯟꯅꯗꯕ ꯁꯤ ꯐꯤꯂꯝꯗꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯉꯦ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯥꯏꯟꯁꯦꯠꯇ ꯑꯍꯣꯡꯕ ꯌꯥꯝ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯍꯦꯛ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯀ꯭ꯂꯥꯁ 4-5ꯗꯒꯤ ꯍꯧꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯄꯥꯏꯕꯁꯦ ꯁꯤꯗ ꯑꯃ ꯌꯥꯝꯕꯗ ꯎꯕ ꯎ ꯑꯅꯤ ꯊꯥꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯌꯥꯝ ꯎꯕ ꯐꯪꯉꯦ ꯌꯥꯝ ꯀꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯄꯣꯛꯊꯣꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯔꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯎ ꯑꯃ ꯌꯥꯟꯊꯠꯄꯗ ꯎ ꯑꯅꯤ ꯊꯥꯖꯟꯕꯤꯌꯣ ꯀꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯥꯁꯇꯣ ꯅꯥꯟꯅꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏꯒꯤ ꯌꯦꯡꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯑꯀꯥꯁꯇꯒꯤ ꯗꯥꯏꯔꯦꯛ ꯍꯪꯉꯁꯤ ꯃꯥꯗꯤ ꯀꯩꯅꯣ ꯌꯥꯝ ꯍꯩꯕꯅꯤꯅꯀꯣ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯐꯨꯜꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩ ꯊꯦꯡꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒ ꯑꯃ ꯆꯪꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯃꯦꯁꯦꯖꯁꯨ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯩ ꯐꯤꯂꯝ ꯌꯦꯡꯕꯗ ꯀꯞꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯄꯤ ꯁꯦꯠꯂꯒ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯇꯣꯞꯄ ꯏꯗꯤ ꯀꯌꯥ ꯆꯧꯗꯣ ꯀꯞꯄꯒꯤꯀꯣ ꯑꯗꯨ ꯀꯞꯇꯦ ꯄꯤ ꯁꯦꯠꯂꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕꯗꯣ ꯂꯥꯁꯀꯤ ꯑꯔꯣꯏꯕꯒꯤ ꯀꯦꯄꯦꯉꯥꯅ ꯁꯤꯕ ꯃꯇꯥꯡꯗꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯇꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯗꯤ ꯑꯣꯏꯅꯤ ꯈꯜꯂꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯀꯥꯁ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯥꯎꯖꯕ ꯐꯤꯜꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯌꯦꯡꯕꯗꯨꯗ ꯃꯥꯁꯨ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯃꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯛꯑꯕꯅꯤꯅ ꯁꯨꯝꯕꯁꯤꯗꯤ ꯐꯤꯜꯝꯗ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯌꯦꯡꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯀꯥꯁ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯅꯣ ꯇꯧꯋꯦ ꯐꯤꯂꯝꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯗꯤ ꯃꯊꯦꯜ ꯑꯃ ꯄꯤꯌꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯤꯅ ꯍꯥꯏꯔꯛꯏꯀꯣ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯦꯀꯣ ꯑꯗꯨꯝ ꯔꯣꯃꯥꯟꯁꯀꯩꯗ ꯆꯠꯂꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯈꯔ ꯉꯥꯡꯅꯩꯕ ꯃꯤꯅ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯒꯗꯣ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯀ꯭ꯔꯤꯞꯇ ꯆꯠꯄꯗꯣ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯇꯣꯉꯥꯟ ꯇꯥꯔꯒꯁꯨ ꯃꯥꯏ ꯊꯤꯞ ꯍꯥꯏꯗꯤ ꯀꯩꯅꯣꯝꯇ ꯃꯥꯟꯅꯩ ꯏꯃꯥ ꯃꯥꯟꯅ ꯎꯏ ꯍꯩꯗꯣꯏꯅꯤ ꯍꯩꯗꯣꯏꯅꯤ ꯀꯩ ꯍꯥꯏꯅꯩꯕꯀꯣ ꯑꯗꯣ ꯁꯤ ꯄꯥ ꯇꯣꯉꯥꯟꯒꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯀꯥꯁꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯒꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯒ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯊꯕꯛ ꯂꯩꯕꯩ ꯊꯣꯛꯂꯛꯄꯅꯤ ꯐꯤꯂꯝꯗꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤ ꯂꯩꯇꯩꯗ ꯊꯣꯛꯅꯔꯛꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯂꯝ ꯂꯩꯍꯧꯗꯣꯔꯦ ꯑꯩ ꯊꯕꯛ ꯂꯣꯏꯕꯒ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯀꯩꯅꯣ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯌꯣꯛꯈꯠꯄꯩ ꯃꯇꯥꯡ ꯎ ꯆꯥꯔ ꯊꯥꯕꯗꯣ ꯑꯗꯨ ꯑꯩ ꯖꯒꯥ ꯌꯧꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯑꯀꯥꯁꯅ ꯍꯥꯏꯈꯩꯁꯦ ꯐꯥꯒꯤꯔ ꯑꯣꯏꯕꯔꯣ ꯑꯗꯨ ꯃꯌꯥꯝꯗꯨꯗ ꯍꯪꯉꯒ ꯈꯪꯉꯅꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯣꯛꯀꯦ ꯑꯃꯨꯛꯀꯣ ꯐꯔꯦ ꯐꯔꯦ ꯀꯥꯏꯗꯅꯣꯗ ꯑꯩ ꯀꯩꯅꯣ 82 ꯌꯧꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯕꯛ ꯀꯩꯗꯧꯔꯒꯦ 그래도 어떻게 가야 돼? 해도 된다. 뭘 아무랑 아무 같아 되니까.
ꯌꯥꯝ ꯐꯪꯕꯣꯏ ꯑꯗꯣ ꯑꯩꯗꯤ ꯇꯝꯕ ꯆꯠꯅ ꯀꯔꯤ ꯐꯥꯎꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯩ ꯅꯨꯄꯤ ꯊꯤꯡꯒꯠꯄꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟꯅꯤ ꯑꯗꯨꯝ ꯃꯥꯁꯦ ꯉꯁꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯕ ꯑꯗꯨꯒ ꯃꯥꯄꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯐꯪꯕ ꯑꯣꯏꯔꯣ ꯏꯆꯟꯀꯣ 나는 가는 건 갈로. 하얀 그